Department of Minority Affairs, Government of Manipur amasung Department of Welfare of OBC SC Department anigi senthang makada mobets na implement tawduna pangthok liba class 8 taki 12 fawda leiba satra singi damakta tha taruk ki free remedial coaching class ki thoram haukiba 2024 gi July tha dagi hauduna mathang tongan ba mafam kayada haibadi pre-metric fawbagi oina center kun amadi post-metric fawbagina center nipan da haujik pangthokli coaching asigi saruk ama oina mobets na haukiba 2024 gi December gi tarik 19 dagi hauduna school bag notebook geometrical instrument box pen chingba study material sing yenthokpa horaki amaromda 100 flower school gi mahairoi sing da school bag notebook pencil pen geometry instrument chingba sing mobets ki assistant project officer scheme masigi official in charge oiriba MD alamna yenthoki school asigi principal MD Jubar Ahmad na irang asina lairik ningthina tamba famdaba matam asida asigumba quality leiba free remedial coaching tawbiduna leita laida satra singi award pa si ubiraga sinbirakpa sibu government amadi department asibu thagatpa phongdorakle loinana moram kwakta da leiba kids foundation school dasu MD alamna luchingba mobets ki kangbu ama chatuna study material sing new year nimita yenthoki new year nimita sarkar gi maikai dagi asigumba lairik laisu tambada kanaba oigadaba polam sing phangba sida scheme asibu hongdok piriba chief minister N Birenbu mahairoi singna new year gi amadi chief minister gi mapok numit ki damak yai proposal pirakhi Thoramaduda Laikai gi amadi intellectual academician amadi social worker singsu saruk yakhi loinana Thoramasida MD alamna haikibada asigumba coaching program asina Manipur da tangdu leita daba phibam asina mahairoi singna lairik tambada awaba mayok nadiba chirak asida loijing loya amasung manung hanjana leiba mafam singda hena priority piduna asigumba coaching asi hongdok pani haiba wafam su panki coaching asi Hojiki matamda yamna Manipur da tangai fadana taunadaba yadaba coaching tuition private tuition karigino hai ganda mahusadi tuition nasi amda ka leiramde oja singna tapada phajana mayek singna tapirambi doctor su phajani yambirami private haibalaite government haibalaite hojiki oja sing china tapada phajana kha ga class tapiba aduga mayum da horen tuition da evening da na morning da tapadu na khare hena mamuta na taebo examination ki importance chi oja sing na piba matam da phajana angang sing da phajana class da bithong pi daba magi tuition da tai ba chhatra da na khare hena familiar oiba aduna loina we hen bagi moida ne na piba masi ki culture se private doctor da ki horaga oja sing se masi leiba kadai bhawa secondary education bhawa college da leite university da leite sumaina ado school da su leiram deba se secondary da leiram deba ado school da tam gradi loire hanagi like hai reba mi singje private tuition ne ni am tawrate hoi english grammar gi mathematics da confuse lai bakharagi science ki kharagi samai tawrami hoditi maitai meye adagi social science ki subject singche si so loina coaching taweba karigi ma yam phangna bagi labjel da gyan ta bata daba chimpha pura ko parkha thana ba suggestion phangna question center sing happy ko board ke masung council ki set doba ko oja sing gi adugi do boarding da muk thamaga singpha pon ba sigi mayam marak sidadi lairaba mama mapa singi aw aba chetheng amane ba lairaba satra singdi mamit pirang chele akoi gi hanagi chalana machaba ibung gi type ta leire ba aigi imanabi singdi makhoi gi angang singdi aigi imanaba singdi coaching chakre boarding da leikre aidi ngamdre na madugi damak laira jaba madugi effort to bangam daba puthok cha bangam daba mama mapa singdi macha gi damak khalaga lona kapchei